YCC amadi Managing Committee Mini Library na punna khutsamnaduna numit humni chupna chathagadaba Annual Winter Sports Festival ngasi Lamboi Khongnang Khong da leiba relief camp ke Lampak ta Houdokhre. Winter Sports Festival adu chahi nauriba angang singna torch rally ama chenbaga loinana ngasi houdokhibani. Sports Festival aduga mari leinana event organizer loyangamba sapam na hai ngasi dagi houduna pangthokliba Winter Sports Festival asida punna sports event tara manga yauri. Event sing asida naha oiriba singna chahi gi matung inna tongan ba event singda saruk yagani. Event asina naha singi marakta cooperation amadi teamwork ke wakhalon semgat pada achaw mating oigani haibagi wakhalonda Sports Festival asi pangthokpani haina mahakna makhataki. अखोई YCC है ग्रुप से तो होनी से तसेंग आंगांग सिंह से कमाइना कोऑपरेशन लेहनगनी कमाइना टीम वर्क से कमाइना लेहनगे सिना फर्स्ट ऑब्जेक्टिव होइबा अदुगा सेकंड ऑब्जेक्टिव तना आंगांग सिंह से सिगी इनिशिएटिव मैम से सिगी मोइना मथाना रिलीफ कैम्प दगी अखोइना सिंजबनी हाइबगी इनिशिएटिव से अतोप रिलीफ कैम्प दसु सुमाइना याम चाउन उहनिंबा अदना सिसिना मोटिवेशन ओइरा कांदा अतोप रिलीफ कैम्प दसु सुगुम्बा इवेंट कया अमा सिनबा मसा मसाना अदुम सिनबा ngambagi adu capability hai tare adu madu ukhatchaninba sports item tara manga yaujari maroi nangang sing aduga senior gina volleyball ga football ga